Gaza terrorist target lising taraga mathoi hena thugaikre. Haukiba October 8 terrorist group Hamas na Israel da attack tawkraba matungda Israel Defense Forces IDF na Gaza Strip ta action lawkhatpada terrorist group singi target lising taraga mathoi gi mathakta thugaikre haire. Masi numit kun mangani suraba lan asida sangsata nongmada target chamri ga nifu henbada attack tawbagi figure ne IDF ki waina makoine attack tawribase terrorist singi target tani haina toina haire. Adubu terrorist singsi micham singi marakta laisilaga operate tawba maramna Israel gi action da micham sibagi chang leptana hengalakle. Maraksida Gaza gi mi kungna laiba Javalia refugee camp da Israeli forces na ngaranga thana numit nini sumna akan ba attack tawkre. Ngahan camp asida laiba building ama thugai bada mi kaya marum sikhi haina pawgi sourcing na haike. IDF na thadoki ba warol amada refugee camp adu da terrorist singi operational command center yauna target kaya marum lai haire. School lamagi manakta laiba mathol kaya gi oiba building amada lot laga laiba Hamas ki terrorist kaya Israeli forces na target tawkhe. Javalia gi medical center amasung sarkar gi office manakta laiba terrorist singsu target tawkhi haina IDF na haike.